Ngasi fonkhiba tongan-tonganba pausesing amadi social mediadagi lawkhatjaba pausingi update pizari ahanbada maroiba pau Kuki militantsinggi su ground rule khara semdoktuna designated camp tareti hongdokhragani haidi sugi camp pumnamak Kangpokpi amadi Churchandpur district singda loina leigani haidi Lainga ka wari sanaduna su revise tauba leite aranba pauni haina UPF KNO na sengdorakle Independence Day gi thauram cooperation pidanaba phirep laure haina Kuki CSO singna phongdorakre Free Tibet haiba khonjal asi world gi street singda amuk hanna khonjal thoklakle Tibetan samadi supporters singna freedom human rights cultural identity aduga religious freedom gi damak makhoi gi khonjal thagale Tibet pu free oihanaba protest gi symbol oina miyamna makhoi gi sambu sep tawri Mizoram da mito khandokpada Myanmar refugee 29,500 khandokre khandokliba sing asi ayambana mayum makai leitaba refugee ngaktani haide Paliba truck pumna magpusilak na ba CM da taksinkhre CRPF na pubiyo Yadre gari lising anirom panduna lady haide Kuki sing da lana si togla si HAIRMLE makhoi na suhoi haihawi haina CM Khemchand na phongdorakre JFD amadi taramari CSO gi mihu singa Home Minister Govindas Konthaujamga unaduna census ki matangda khanakre Kangpokpi district ki Kaijelang khulda attack chathaduna yum kaya mai thadoklamle Sorepana pung 12 gi general strike lauthokre Manipur gi case sing justice piba ngamnaba Supreme Court ki yathang fast track court ani lingkhanaba Supreme Court na Guwahati High Court da khangankre Minister gi team amana senapati da chatuna UNC ga wari sanakre UNC gi demand mari piri pafauba economic blockade handokloi khangalagle NRC update tawraba matungda census tawgadabani haiba dabi tawduna mahairoi singna khongjang changsinba hokre factory mai chakbada sinmi tarataruk sire assembly tamna changsilakba Jharkhand gi mahairoi sing police na tankhai Chief Minister Yumnam Khemchand na Har Ghar Tiranga ga mari lainana bike thauduna rally da saruk yakre Haujik pau sandongna pizari Kangpokpi district ki Kailenjang khulda attack chathaduna yum kaya mai thadoklamle Kangpokpi district ki Kailenjang khulda NSCNIM amasung ZUFK gi cadre sing oirangbani singnaba singna attack chatharakre amade yum kaya mai thadoklamle haide Attack chatharambagi pau adu haujik social media da paktaknana sandorakle adumoina mak pau asi file tawba matam phawbada official oiba report amata phangba ngamdre official oiba report amata phangdabana attack aduda asopan yawkhibra natraga kaya yamna amangata thokhrabagi haibadi haujik phawbagi oina khangba ngamdre haidi Lainga kawari sanaduna su revise tawba leite aranba pauni haina UPF KNO na phongdorakre Agency gi pauda yumpham oiraga Manipur da phongba pauche singda India government Manipur government amasung UPF KNO ga ngarang Delhi da wari sanaduna suspension of operation su agreement revise tawbaga loinana chahi ama matam sangdokle haina phongkhiba du aranba pauni haina United People Front UPF amasung Kuki National Organization KNO na punna thadorakpa cherol amada sengdorakle UPF KNO na thadorakpa cherol amada Ministry of Home Affairs amasung KNO UPF anigi marakta mamang chahi Englishing ani kunmanga gi September 3 da wari sanaduna suspension of operation su chahi ama matam sangdokhibane masigi matungda makhatana wari sanaba leitre asigumba news agency gi asoiba asina maram oiraga Maming lairaba pause singbu asengba asumba thidoktana phonglubagi mingchat thiba oihale asigumba aranba pauda miyamna thajabiganu Su group na hanagum extend tawba leirabadi tawraba matung media gi khuthangda miyamda khangalakani haina su phongdorakli Amaromda territorial integrity ki matangda palladuna zerol sinhai kumja English singaniga nipan gi May 3 da ahanba oina India lenga KNO UPF amasung Manipur lenga ki marakta peace agreement sign tawna kiba matam aduda yauriba closing legal purpose serve tawbagi mahut missing yamba community bu pelhannaba oina onthokle territorial council gidamak tawriba su political demand asina state ki integrity adumak preserve tawduna leigani haina su makatana phongdoragli
JFD amadi taramari CSO gi mihusinga Home Minister Gomidas Konthaujamga unaduna census ki matangda khanakre. Manipur lengakna sebau pirakpagi matung ina JFD amadi taramari CSO sing yauna tongan-tonganba lusingba singa unaduna Manipur gi haujik asauba isu oiriba census ki matangda khanakre. Khanaba aduda JFD amadi taramari CSO amade tongan-tonganba community leaders singi maikedige NRC tawdringaida census pangthokpa yaroi census yaithok hangadabani delimitation exercise original Indian citizens sing khandoktringaida tawba yaroi haibana singba wafam kaya Home Minister da khangankre. Hiramasiga mari lainana Home Minister unaruraba matung paumi singa unabada JFD gi convener oiriba Jitendra Ningombana fongdokkibada JFD amadi masiga chatminariba tongan-tonganba community leaders sing amade CSO singi oiba amato oina census tawdringaida NRC tawgadabani haiba wafamse Home Minister gi mafamda thamke. Loinana lakliba tang 13 census tawgadaba leibana census yaithongnaba lengangna chapchaba daita lawbiyo haina Home Minister gi mafamda fongdoklamke. Census yaithokpa yabra haibagi matangda hangatna yengbada English singani chamapan yangkai mathoida Jammu and Kashmir da census yaithoke English sing amaga chamapan hongphu mathoida Nepha haujingna Arunachal Pradesh asidachu census yaithoke English sing amaga chamapan humputara mathoida Nagaland da emergency na maram oiraga census yaithoke asida natana English sing amaga chamapan marifu mathoida Assam amasung English sing amaga chamapan mariputara mathoida Jammu Kashmir da census yaithoke maramaduna aikhoigidi atai khangde tawfam thokpa tawgane lengaki maikeidagi census yaithoknaba akanba thabak laukhatpiyo maduna lengaki amadi miyangi yaifaba oigane maram aduna lengakna Union Home Minister da census yaithokpagi maram chaba haujik leibaki oiriba tangdu leitadaba phibam asi marik sumna panduna se iraga census yaithokpinaba thorang laukhatpiyo haina Home Minister gi mafamda fongdokki. Home Minister gi maikeidagi su tongan-tonganba maikeidagi census ki matangda thamlakba wafam sing munna taraba matungda se minister ga hiramsigi matangda tanagani haina fongdorakki haina paudamki. Independence Day gi thoram cooperation pidanaba phirep laure haina Kuki CSO singna fongdorakre. Independence Day thoramgi mangoinana security forces na lokhatpa section thorangi saruk ama oina Kuki Women Union and Human Rights ki President ki mayumda atamnana thi humagi thabak chathakibagi thawongbo tongan-tonganba Kuki gi lupsingna yaningdaba fongdorakle. Health Tribal Council More Youth Club KSO More Block Kuki Khanglai Longpi More Block amasung Kuki Women Union and Human Rights na puna thadorokpa cherol aman hai lengang section thorang lokhatpagi thawong taramna oi adumoina mag ngarang ayu anganbada miyangi lustingba amagi mayumda makalamatagi khudam changdam phangdana atamnana thi humbagi thabak chathakibadu condemn tawe thawong adubu yaningdaba phongdoktuna Moregi CSO singna Independence Day gi thoramda makhatana cooperation pidanaba firep laure matik chaba khudam changdam yaudana CSO lusingba singbu maralaiba mi amagum lauba yaningde hairi. Sorepana pung 12 gi general strike lauthokre. August 15 gi ayu pung 5 dagi numidang wairam pung 5 phauba Kanglaipang Manipur da general strike lauthokle haina lona thingraba Socialist Revolutionary Party Sorepa Kanglaipa ke Publicity and Organization Secretary MC Yaifabina kudek piduna thadorokba cherol amana fongdorakle. Cherol asina makhatana hai India gi ningtam numit ki thoram aikoi miyam puna thingminaste India gi puwari da Kanglaipa ki wari yaurakte Kanglaipa ki puwari da su India gi wari yaurakte Kanglai miyam ga sakso phides chak chanabe inata mitop singa manaba amata yaude aikoi gi su sahiri sing ani Henb gi puwari leijai mitop singa aikoi ga iri itasu thoknade phu su kainarakte hauji su Kanglai miyam bu apunba India gi miyam ni khandre manaba midyengda yengba ngamdre Indiana Kanglaipak Manipur bu achauba lanbung amagum masing thingamdraba lanmi sing thajilaktuna mistam miyambu haningba matamda maningtamna hale makoigi asanba singna miyam tinba mafam kayada khangauduna nongmai kapsinduna misam chabul champul hatkiba
Mioy kayana mayumdagi fakhraga hatokpikiba, mafang khangdana manghankiba, nupi oibising phauba mayumdagi fakhraga izat manghanbiraga hatokpiramkiba amade, mioy kayana thina phubiduna, soinai handuna wana khangli hairi. Minister gi team amana Senapatida chatuna UNC ga wari sanakre, UNC gi demand mari piriba phauba economic blockade handokloi khangalakle. Senapati District Headquarter da ngarang Manipur lengaka United Naga Council UNC ga ahanba round gi wari sanakre. Wari sanaba aduda Deputy Chief Minister Nongjakhre mapam lauthu haiba yauna demand mari piriba phauba economic blockade handokloi haina UNC na khangalakle. Mifam loiraba matungda lengaki wangangloi oriba MLA Dr. Thoksom Radhesyamna paumisingda hai Deputy Chief Minister Losi Dikho amasung Home Minister Govidas Konthaujamna lustingba lengaki mihut kangbu amana ngarang Senapatida UNC gi lusingba unaduna wari sanakre. Miyangi matenga loinana atuba matamda waroisin ama soidana purakpa ngamlagani haibagi thajaba lei. Anauba district sengkibagi mayokta UNC na tauba demandgi matangda hangba wahang amagi paukumda Radhesyamna hai lengang na haudik wari sanaba haubada ngaire. Mathang wari sanaraba matungda laikhai taba ama khangadabane. Suspension of operations su agreement extend tauba masung su abrogate taunabagi demand ga mari lainana hangba wahangi paukumda mahang hai haudik faubagi oina su extend taukibagi chapchaba maram khangdre. Hiramasida kumna yengsilaga mamutana khangdoknaba honagane su agreement chana handanaba miyamna demand taurakpagi matangda hangba paukumda mahang hai Thaurang asi India government ki thausil amagi makhada laukhalakpane. Democracy chatpa leibak ama oiriba India gi saruk ama oiriba maramna central government ki thausil amasung warep sing ngakna chatpa mathau tai. UNC na pukhalakpa point mari yauba Charter of Demand gi matangda hangbada Radhesyamna hai haudikti wari sanaba haubada ngaire makhatana wari sanaraba matungda laikhai taba ama soidana khangalagani hairi.